Lanthokchari Science Magazine Ngasigi Thauramda Thamjari Basic Research ki Phajaba Amasung Maru Oiba Amadi Mioibagi Thibong Thirin Fana Thambada Probiotic Amasung Prebiotic ki Thoudang haiba hiramsida Department of Biochemistry Manipur University da guest faculty oina thawpuriba Dr. Shamjetshabam Babeeta Chanu ka aikhoigi mihut Raichanda Chingtham ga unadunu wari saba Basic Research ki Phajaba Amasung Maru Oiba Research haibasi lepa leitana losing thibani masi mioibagi sokhalaknabagi anoba puthoknabagi maicham mairani saisuni masina mahosagi thawung kaya amadi mioibagi mawung moto kaya na chingban nainaduna khanglamdaba kaya khangduna punsi mahingda chawna awonba porakli amadi purakhigadawri Research asi basic research amadi applied research haina khaidokpa yai Applied research haibasina technology amadi aikhugi khunaida khudaki oiba sapu ama pibagi damak khangnei amaromda basic research haibasina taibang panasida thokli uri oriba sing asibu khangnanaba hotnabada thogotpa lawsingi khongchatni wahangni basic research asida khwaidagi senglaba khangning hainingna hanglaba wahang kaya yauri masida wahangi maru oibadu phongdokladuna Albert Einstein haiki Maru oribadi wahang hangba leptaba haibasini khangning hainingba leibagi masagi oiba maram leigani wahangi maru oibadu phongdoktuna physicist Richard Feynman nasu haiki aihakidi wahang leiroidaba pakhum leibagi mahut pakhum leiroidaba wahang oina leijege basic research ki tasengna phajari wakhalda leiramba wahangna achauba awonba porokpa yaba thongjau kaya hangdopasini Akaknaba pandam natraga apamba amaga loina duna leiba applied research ki mawongdagi thaidoktuna basic research study akaknaba pandam natraga apamba ama haiba leiti pandam ama hekta oirakpa yai amadi thijiloi taibang pansibu thijinbagi loinaidraba phampak ama pi khudam oina saknaireba physicist James Clerk Maxwell gi thabak ama ningsingba yai mahaki electromagnetic field da thijin khiba adu karigumba akaknaba apamba pothok ama pothoki haina tawkhiba nati adumakpu mahaki thijinba adudagi phanglakpa mahaki equation sing Maxwell equation asidi ngasi maksu aikhoina malem sida chawna awonba porakpada sijinariba radio television amadi wireless communication asina chingba asigi yumpham oirari Maxwell gi thijinbagi thabak asida basic research ki phajaba matik mayai adu utli tasenamak basic research na miyobigi khangba ubagi ngamkhai adu Pakthok Sokthok Halli. Wafam asiga mari lainana Sir Isaac Newton na haiki. Aihak na lapnu ukiba oirabadi madu mijau singi lengjumda leplaga ukiba oigani. Basic research na tauribasi wakhal loksing tasinduna tungda oirakadaba discovery sing adugi yumpham thonbani. Basic research ki yumpham yaudana applied research ki khumang chawsinba haibasi kaidong nungda oithokloi. Masigi mayek laraba khudam oina James Watson abadi Francis Crick na kumza lising amaga chamapan yankai humdoida puthokhiba DNA gi double helix asi panbayai hiram asigi matangda makhoina tawkhiba basic research aduna biology da chawna awonba ama porakhi amadi masing yamlaba ana layengi hiramda awonba porakhi khudam oina gene therapy amadi mi gi oina akaknana sem saraba ana layeng puthorakpa asini basic research ki matik maya asina genetics biotechnology amadi ana layengi hiram kayada chawna awonba pi haibasi haimanba thokloi basic research asida yamna toina thingnaba amana hana aikhoina khalamba hiram amabu nahungnana masak mawong lepa ngamba asini matang asida kunchuba sahi chada quantum mechanics semgalakpada tawkhiba saknairaba thijiloi khudam oina Max Planck amadi Niels Bohrna kanna hotnakhiba adu ningsingba tangai fade makhoina matam aduda tawkhiba basic research adugi mahinani ngasi aikhoina semiconductor laser amadi computer asi ngasi taibang pansida uriba thengnariba makhoina matamduda semiconductor laser amadi computer asi oirakani natraga puthoke haibagi wakhallonda thijin khibadi amatta leite
Wafam asidasu khanghalibasi basic researchna khudaki oiba pochei ama semgatragasu tungda oirakpa yaba pochei wakal loksing amadi awonba kayagi yumpham tholi haibasini. Matang asida radioactivity gi hiramda Nobel laureate Madam Marie Curie na tawkhiba basic research adusu ningsingba yai. Mahaki khangning hainingba kathokpa amaga loinana tawkhiba basic research ki thabak singna radium amadi polonium puthokhibani. Mahakna puthokiba radium amadi polonium na tungda asima oirakani thoina khalluba natte adubu Mahakna thizinbadagi phanglakibasing asina cancer amadi medical imaging da tangai phadaba amadi oirakhi. Basic research asida kanglon loisingna khanjariba makhoi gi wakhalongi wangmadasu khanjanaba pukning thogatli mayamna yanaduna leiraba hiram amabu amuk yengsinnabagi wakhalondusu thogatli. Basic research asida athuba matamda karigumba akaknaba ama oithokpa leigani haiba khandana anoba hiram kayada ayet apan leitana ningtamna thizinnai. Masigumna ningtamna thizinba asida wakhalgi asengba tawba ngambasingdu thoglai amadi masina hana khanarudaba kaya ohellaktuna aikoina yamna kanaba awonba kaya pi. Khudam oina physicist Tim Berners-Lee na World Wide Web semkhiba asi ningsingba yai. Mahaki tasengba pandamdi supnatagi wakhal manaba thizilloi singi marakta e paw phawnanabani adubu web asina ngasidi miyamgi e paw phawnaba lalon itik amadi mahai masing tambana chingba lam kayada awonba purakli. Basic research ki khwaidagi maru oibasi mahaki tung koina khunaida kanaba piba ngamba asini tungda hena nungai yaifaba oiba adumakni pumnamakna pamjabasu atenba matamda yamna hek kanaba piba ngamdragasu basic research asina tungda oirakadaba wakhal loksing amadi anoba pochai na chingba kaya oiraknaba lambi adu piri. Matang asida hanagi United States of America gi President Abraham Lincoln gi wafam amaning singbayai adudi khwaidagi phaba tungda thoglakadaba khangnabagi lambidi tungi lambi adubu semjaba aduni. Mahaki wafam asida tungi damak basic research ki maru oibadu phongdokli haina khanbayai. Amaromda amuk Michael Faraday na 18 suba chahi chada electromagnetism da tawkhiba basic research adu hangatna yengbayai. Matamduda mahaki thabak adu karigumba thawong kharabu asumna oiraklibani taknaba thizinba khak oikhi maduna hekta khunaida yamna thuna chauna kanagani haibadi natte. Adumakpu mahaki thizinba aduna matam amadadi electric power puthorakpada khonglei thuraknabagi yumpham adu thonba oiramkhi amadi mahakna tawkhiba basic research aduna ngasidi yumkaida natana malem pumbagi sel thumgi mayon chumliba potsak electric power adugi yumpham su thonba oiramkhi. Mahaki thabaksina basic research ki tungkoina chatnaba yabadu khanghalli. Ngasi tawkhiba basic research na chahi taragi matungda natraga chamagi matungdabu oirasu chauna awonba porakpa yai haibasi mahaki electromagnetism da tawkhiba basic research aduna khudam oina oiri. Basic research ki phazaba amadi maru oiba kaya leidunasu mangonda ayet apan pibiba kaya di leitaba natti. Mahaki damak paisa thadabiba watki miyamna mahapu khangbiba watli. Government amadi private industry singna paisa thadaningbasi applied research ki khudakta hekta khunaida kanaba piba ngamba aduda oi. Basic research na applied research dagi matik mayai hanthai haina aranba midyeng leinai. Adum oinamak masigi midyeng asi achumbadi natte. Taseng namak khwaidagi masak thokpa chawkhatlakpagi masak mawong asi basic research dagi loina oirakpani. Basic research ki yumpham yaudana kaidongnungda applied research oirakte. Haugatlakliba mahairoi singdasu basic research asi yamna maru oi. Saknairaba kanglon loi Carl Sagan na haikibaduni karigumba maphamda karigumba thajaningai oidaba khara khanganabagi damak ngaiduna leiri. Basic research na mahairoi singda wakhal luna khannaba thongna leina wahang hangnaba amadi khangnanabagi damak loksing tasinnaba pukning thogatli. Mahairoi singda tamba ngamdaba hiram singda changsinduna thizinnaba amadi khangningliba wahang singi pakhung khudakta loina phangdaba yai haibasimasu basic research na takpiri. Khangdaba amabu khangnaba hotnaba khaknatana khangduna leiraba sing adugi ngamkhaibusu hena khangnaba hotno haibasimasu basic research na mahairoi singda khanghalli. Asumna khanba amadi khangnaba hotnaba asina lam ama tasinbada khwaidagi maru oibaduni. Masitana
ting thokpa tunggi achoba mirol oirakadoribani. Haugatlakliba mahairoisingna basic research ta pukning changbana wakhal loksing thauba hengathalli. Anoba wakhal kaya pokhalli aduna basic research asi makhoiga loina duna lainaba honaba mathau tai. Basic research ki matik mayai khangbiduna saugatpigadabani masitana taibangpan asigi masakpu hena khangbata natana tungda oirakadaba awonba nungaiba kayagi yumpham thonba oigadoribani. Masini basic research ki phazaba amasung maru oiba. Aroibada amuk thamzari Mioibagi Thibong Thirin Fana Thambada Probiotic Amasung Prebiotic Thoudang haiba hiramsida Department of Biochemistry Manipur University da guest faculty una thawpuriba Dr. Shamjetshabam Babeeta Chanu ga aikhogi mehud Raichanda Chingtham ga unadunu wari saba. Haksang Fana Thamba haibasi Mioibagi lani Mioibagi amagi haksangda kayat makhal kaya amarum leiri kayat singdu amana mateng pangnaduna Mioibagi haksang phana leina thamnari amana henba amana watpa yadi Mioibagi singli lichawi tare tangsamli humphumari mihun chamaga nipan aikhoina nada yektana tekta kaidana thamba mathok tari ngasimu puduna luxury science magazine na Mioibagi Thibong Thirin Fana Thambada Probiotic Amasung Prebiotic Thoudang haiba hiramsida wari watai sajanaba Akashvani Imphal gi studio da lengsin duna laibiraba Dr. Shamjetshabam Babeeta Chanubu ahan maktada taram nokcheri Tagatchari amasung tabiriba mayambusu khurumse. Dr. Babeeta Mioiba akhoi punsi nungsangna nada yektana thambada Mioiba akhoi da leriba kayat singdu nada yektana masa kanna thamba haibasi yamna maru oi ngasi akhoi wari watai sajagaduriba hiramsigi wahaudu oina Thibong Thirin asida challiba asi karino aduga magi mathau asi karino haibadusu khadang thambiyo. Hoi haizage chindagina amang thong haibadi mautagina ns fausida chaliba kaya thingse sisina akhoi Thibong Thirin ase seme Thibong Thirin je English ta hairagana gastrointestinal tract natragana alimentary canal natragana gut hairagazu khangnei masida chaliba kaya thingse hairagadi chin khanau adagi akhoi food pipe esophagus adagi stomach haibadi akhoi chakhau adagi muk thirin da lakpa matamda small intestine amasung large intestine adagi rectum amasung anus asini gastrointestinal tract or gut akhoi Meetei ronda hairagana Thibong Thirin ko masigi maruoiba mathaudi akhoina chari thakliba singse tumhallaga adudagi kanaba singdo hakchangna chupsanba adagi tumba ngamhaudaba pot sing aduna akhoina khong hambada chathangiba duni yam nuaje doctor hujiki hariba akhoi Thibong Thirin sina atei atopada haibidi Mioibagi haksang sida kari mathau pangthokpa ngamhanbagi haibadusu kitang mayek singa thambiyo. Hoi haizage khoigi Thibong Thirin haibadi gut asida nerve cell kaya ama yauri makhoi mayam sina pullaga enteric nervous system haiba nervous system gi component ama semi enteric nervous system gi maruaba mathau ase chaba thakpa tumhanbani do masida natana enteric nervous system na neurochemicals mayam ama khudamoina dopamine serotonin na chingba pathoktuna khoigi pukning wakhandasu achobai thilpi asida natana brain da signal piba maruaba neurotransmitter khudamoina glutamate norepinephrine nitric oxide na chingba mayam ama sugatna puthoi enteric nervous system gi Thoudang asi asukimatik maram oibana scientist singna enteric nervous system asibu hakchangi ani suba brain ne jo haine koina maram mayam asina achambalon da hairagadi khoigi Thibong Thirin or gut haise khoigi second brain ne so hainari maram asina khoigi Thibong Thirin da habidi gut da nungai taba leina leiba matamda kudamoina celiac disease pu oiro irritable bowel syndrome na chingbasing naba midana thawai nungai taba haibadi depression amasung anxiety na chingba nagali haibagi scientific report phawba lei yam nungaji oza ngasai ozana tapibada akhoi enteric nervous system gi adagi akhoi pukning wakhal nungai tabagi mayam asi akhoi hujik leriba Thibong Thirin si mapangal sondarakpada sunum obiya hai adu karimbata akhoina akhoi thawai se nungai taba adagi tumam daida sounding ba khatnaba chainaba sina akhoi sabu tumdabagi akhoi he muyebada thopa leise basi hujik haiba nervous system to kaitharakpagi ra natraga madu kai orpa yai kaitharakpa nadinate do samna haigada sounding bagumba leiba matamda sigi enteric nervous system ju neuron singduna mogi neurotransmitter gi secretion helaga samna haibada sounding matamda pukka saugatli je gastric juice ka hena puthoga acidity induced toba
ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯒꯁꯨ ꯃꯔꯤ ꯂꯩꯅꯩꯕ ꯑꯗꯨ ꯃꯌꯥꯝꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯕ ꯌꯥꯏ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟꯁꯦ ꯐꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯕꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯊꯤꯕꯣꯡ ꯊꯤꯔꯤꯟꯒꯤ ꯃꯥꯒꯤ ꯐꯪꯁꯟꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯧꯗꯥꯡ ꯀꯔꯤ ꯀꯔꯤ ꯂꯩꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟꯗ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏꯒꯤ ꯂꯥꯔꯖ ꯏꯟꯇꯦꯁꯇꯥꯏꯟꯁꯤꯗ ꯕꯦꯛꯇꯦꯔꯤꯌꯥ ꯃꯍꯤꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯩꯇꯩꯔꯣꯟꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯒꯠ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝ ꯑꯃ ꯁꯦꯝꯃꯤ ꯁꯣ ꯒꯠ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟꯁꯦ ꯂꯩꯔꯦ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯡ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟꯗ ꯂꯩꯔꯤꯕ ꯃꯍꯤꯛ ꯃꯌꯥꯝꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒꯠ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝ ꯍꯥꯏꯅ ꯈꯪꯅꯩ ꯁꯣ ꯍꯛꯆꯥꯡ ꯐꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯠ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝꯁꯦ ꯀꯔꯤ ꯀꯔꯤ ꯃꯍꯤꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯒꯠꯇ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕ ꯒꯠ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯍꯥꯏ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟꯁꯤꯗꯗꯤ ꯕꯦꯛꯇꯦꯔꯤꯌꯥꯗꯣ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯀꯥꯟꯅꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜꯁꯤꯡꯗꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯔꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯒꯠ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝ ꯑꯁꯤꯗ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯌꯥꯎꯔꯤ ꯇ꯭ꯔꯤꯂꯤꯌꯟꯁꯇꯅꯦ ꯂꯩꯔꯤꯁꯦ ꯕꯦꯛꯇꯦꯔꯤꯌꯥꯁꯦ ꯁꯤꯗ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯕ ꯌꯥꯕ ꯑꯃꯅꯤ ꯍꯥꯏꯔꯒꯗꯤ ꯂꯦꯛꯇꯣꯕꯦꯁꯤꯂꯁ ꯑꯗꯒꯤ ꯕꯤꯐꯤꯗꯣꯕꯦꯛꯇꯦꯔꯤꯌꯝꯒꯤ ꯖꯤꯅꯁꯇ ꯁ꯭ꯄꯤꯁꯤꯁ ꯃꯈꯜ ꯃꯈꯜ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯕꯤꯐꯤꯗꯣꯕꯦꯛꯇꯦꯔꯤꯌꯝ ꯂꯣꯡꯒꯝ ꯕꯤꯐꯤꯗꯣꯕꯦꯛꯇꯦꯔꯤꯌꯝ ꯕꯤꯐꯤꯗꯝ ꯑꯁꯤꯅꯆꯤꯡꯕꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯄꯟꯖꯅꯤꯡꯉꯤꯁꯦ ꯃꯤ ꯑꯃꯒꯒꯤ ꯒꯠꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝꯁꯦ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯦ ꯃꯥꯟꯅꯗꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯕꯦꯛꯇꯦꯔꯤꯌꯥꯁꯦ ꯀꯔꯝꯕ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯃꯤꯒꯤ ꯆꯍꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯒꯠꯇ ꯃꯥꯒꯤ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝꯗ ꯂꯩꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯑꯁꯦ ꯑꯣꯔ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯈꯦꯠꯅꯗꯣꯏꯅꯦ ꯁꯤ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯃꯈꯣꯏꯒꯤ ꯏꯐꯦꯛꯇꯨꯁꯨ ꯈꯦꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯒꯠ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯤꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯟꯕ ꯇꯥꯔꯗꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯑꯣꯔ ꯒꯠꯀꯤ ꯋꯥꯜ ꯑꯁꯦ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯒ ꯂꯩꯅꯥ नागदबा महिक्सिंग असे अखोइगी हक्चांग द चंगबंग हमहंदे अदगी अतोपा अमा हायरगना सिगी महिक्सिंग असिना इन्फ्लेमेशन कंट्रोल तौरगा अखोइगी हक्चांगी इम्यून सिस्टम आइदी लैना दगी ngakthoपगी सिस्टम असिबु कंट्रोल तौरगा नागदबा लैना म्याम नाहंदे समना हायबदा गट बैक्टीरिया सिंग असे फजना लैबना अखोइगी गट और अखोइगी थिबोंग थिरिन जे फजना लैबदा अचौबा थौदांग लवी लैना तिना म्याम दगी ngakthui मसिदगी हेंदोक्तना सिगी बैक्टीरिया सिंग सिना विटामिन म्याम अमा मिंग ओइना पल्लबदा विटामिन B12 विटामिन K म्याम अमा सुंगगा अखोइगी हक्चांग दा कानाबसु पिरि याम नुंगाइजी उजा मखातान अमुक उजादा लाक्सनिंगिसि प्रोबायोटिक अमसुंग प्रीबायोटिक हाइबसि करिनो अदुगा मखोइना हुजिकी थिबोंग थिरिनसि नादा येक्तना थंबा अदुगा हक्चांगसे मपांगल कन्ना थंबदा हुजिकी हारिबा प्रोबायोटिक अमसुंग प्रीबायोटिक की थौदांगसे मसिजुम सुगाइना तंग थंबियोजा ओइ हाइजगे वर्ल्ड हेल्थ ऑर्गेनाइजेशन की मतुंगिना प्रोबायोटिक हाइरगदी हक्चांगदा कानाबा पीबा महिक्सिंग अदुबनी मोइदो खोइना हिंगना चाबा मतमदा खोइगी हक्चांगदा कानाबा पीबा महिक्सिंग अदुबु प्रोबायोटिक हाइरगा खंगने सो महिक अमा प्रोबायोटिक की कैटेगरी दा चनगे हाइरगदी मोंदा चेनगदबा गुण खर लै अहानबदा महिक असे अखोइदा पैथोजेनिक ओइरोइदबनी हाइबदी लैना तिना नाहनबा महिक ओइरोइदबनी अनीसुबदा डाइजेस्टिव सिस्टम अखोइगी थिबोंग थिरिन सिदा लाको मतमदा अखोइगी माउथता अदगी स्टमकता एसिड पुथोए स्टमक की pH से यामथिना एसिडिक ओइ तुगी एसिडिक pH तुदा सिरोइदबा बैक्टीरिया अदगी अमुक स्मॉल इंटेस्टाइन दा लाको मतमदा लिवर ना सिक्रेट तौबा बाल जूस तो गॉल ब्लैडर की थ्रू द सिक्रेट तौए सो बाल जूस सिजुनजु बैक्टीरिया म्याम अमा हातपंगमे अदगी बाल जूस तुना हातपंगमदबा बैक्टीरिया अदगी अमसुंग अखोइगी हक्चांग दा डाइजेस्टिव एंजाइम पुथोइबा म्याम सिनासु हातपंगमदबा बैक्टीरिया मखल ओइगदबनी अहुम सुबदा बैक्टीरिया दो हुजिक यौरे अखोइगी थिरिन सिदा यौरपा मतम सिदा बैक्टीरिया दो थिरिन गी इपिथेलियम गी लाइनिंग दुदा कोलोनाइज तौरगा नपगा एडहेर तौरगा लैबंगमगदबा मखल गी बैक्टीरिया ओइगदबनी अरुगा अरोइबा अमसुंग यामना मरुइबा पॉइंट अमना एंटीबायोटिक रेजिस्टेंट यारिगै ओइबा बैक्टीरिया ओइगदबनी गुड प्रोबायोटिक ओइगे हाइबा तारबदी मरमदी अखोइना लैना तिना नाबा फनबगी एंटीबायोटिक चाबा मतमदा नारिबा महिक तु गतंग हातपा नतबिदा अखोइ हक्चांगदा कानबा महिक म्याम अमसु सिरिबा अदुना ngसाइगी होय गत्ता लैबा बैक्टीरिया म्याम अमसु सिदोइने अदो गुड प्रोबायोटिक कैंडिडेट अमा ओइगे हाइबा तारबदी यारिगै एंटीबायोटिक सिंगदुना हातपा ngamdaba अरुगा अखोइ हक्चांग
ꯍꯛꯆꯥꯡꯗꯁꯨ ꯂꯩꯅꯥ ꯇꯤꯟꯅꯥ ꯅꯥꯍꯟꯗꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯃꯈꯜꯒꯤ ꯕꯦꯛꯇꯦꯔꯤꯌꯥ ꯑꯣꯏꯕꯁꯤꯡꯗꯣ ꯒꯨꯗ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏ ꯑꯣꯖꯥ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯀꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯁꯤꯡꯅ ꯃꯥꯒꯤ ꯂꯧꯔꯤꯕ ꯔꯣꯜꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯍꯣꯏ ꯍꯥꯏꯖꯒꯦ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯒꯦꯁꯇ꯭ꯔꯣ ꯏꯟꯇꯦꯁꯇꯤꯅꯦꯜ ꯇ꯭ꯔꯦꯛ ꯑꯁꯤꯗ ꯇꯨꯝꯍꯟꯕ ꯉꯝꯗꯕ ꯃꯈꯜꯒꯤ ꯐꯥꯏꯕꯔ ꯀꯝꯄꯣꯅꯦꯟꯁꯤ ꯑꯣꯏꯗꯣꯏꯅꯤ ꯁꯣ ꯇꯨꯝꯕ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯅꯗꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯆꯤꯟꯖꯥꯛꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯁꯤꯗ ꯗꯥꯏꯇꯔꯤ ꯐꯥꯏꯕꯔ ꯍꯥꯏꯗꯤ ꯐꯔꯃꯦꯟꯇꯦꯕꯜ ꯍꯥꯏꯗꯤ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯗꯨꯅ ꯐꯔꯃꯦꯟ ꯇꯧꯕ ꯉꯝꯕ ꯐꯥꯏꯕꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯐ꯭ꯔꯨꯛꯇꯣ ꯑꯣꯂꯤꯒꯣꯁꯦꯀꯔꯥꯏꯠꯁ ꯌꯥꯎꯕ ꯏꯅꯨꯂꯤꯟ ꯂꯦꯛꯇꯨꯂꯣꯁ ꯑꯥꯏꯁꯣꯃꯦꯜꯆꯣꯁ ꯑꯣꯂꯤꯒꯣꯁꯦꯀꯔꯥꯏꯠ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯦꯟꯠ ꯁ꯭ꯇꯥꯔꯆ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯕꯨ ꯑꯐꯕ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛ ꯆꯤꯟꯖꯥꯛꯀꯤ ꯑꯐꯕ ꯁꯣꯔꯁꯅꯤ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯊꯧꯗꯤ ꯑꯩꯈꯣꯏ ꯒꯠꯇ ꯂꯩꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯂꯒ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟꯁꯦ ꯐꯅ ꯊꯝꯍꯟꯕ ꯑꯁꯤꯅꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯅ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛ ꯑꯃꯁꯨꯡ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯀꯤ ꯃꯔꯝꯗ ꯑꯃꯁꯨꯡ ꯃꯈꯣꯏ ꯀꯥꯟꯅꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯈꯤꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯒꯠ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯊꯤꯕꯣꯡ ꯊꯤꯔꯤꯟꯁꯤꯗꯗꯤ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁꯤ ꯃꯣꯏ ꯑꯅꯤꯃꯛꯁꯦ ꯄꯨꯟꯅ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ ꯑꯗꯣ ꯃꯈꯣꯏꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯣꯏꯁꯤ ꯑꯩꯈꯣꯏ ꯏꯟꯇꯔꯦꯛ ꯇꯧꯅꯩ ꯍꯛꯆꯥꯡꯒꯤ ꯃꯅꯨꯡꯗ ꯍꯣꯏ ꯍꯥꯏꯖꯒꯦ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛ ꯍꯥꯏꯔꯒꯗꯤ ꯃꯍꯤꯛ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡ ꯀꯥꯟꯅꯕ ꯃꯍꯤꯛ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛ ꯍꯥꯏꯔꯒꯅ ꯗꯥꯏꯇꯔꯤ ꯐꯥꯏꯕꯔ ꯌꯥꯎꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯡꯖꯕꯗꯤ ꯂꯩꯇꯦ ꯑꯃꯔꯣꯝꯗ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁꯤꯡ ꯑꯗꯣ ꯒꯠꯇ ꯆꯪꯈ꯭ꯔꯒ ꯃꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛ ꯌꯥꯎꯕ ꯗꯥꯏꯠꯁꯦ ꯆꯥ ꯇꯥꯔꯗꯤ ꯃꯣꯏꯗꯣ ꯍꯦꯟꯅ ꯐꯖꯅ ꯐ꯭ꯂꯣꯔꯤꯁ ꯇꯧꯔꯒ ꯂꯩꯕ ꯉꯝꯍꯟꯒꯗꯣꯔꯤꯕꯅꯤ ꯁꯣ ꯉꯁꯥꯏꯒꯤ ꯗꯥꯏꯇꯔꯤ ꯐꯥꯏꯕꯔ ꯑꯣꯔ ꯐꯔꯃꯦꯟꯇꯦꯕꯜ ꯐꯥꯏꯕꯔꯁꯤꯡ ꯑꯁꯦ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁꯤꯡ ꯑꯁꯤꯅ ꯗꯥꯏꯖꯦꯁ ꯇꯧꯔꯒ ꯃꯣꯏꯁꯦ ꯀꯥꯏꯊꯍꯜꯂꯒ ꯁꯣꯔꯠ ꯆꯦꯟ ꯐꯦꯇꯤ ꯑꯦꯁꯤड्स ꯑꯣꯔꯒꯥꯅꯤꯛ ꯑꯦꯁꯤड्स ꯑꯃꯁꯨꯡ ꯁꯣꯔꯠ ꯆꯦꯟ ꯀꯥꯔꯕꯣꯛꯁꯤꯜ ꯑꯦꯁꯤड्ꯅꯆꯤꯡꯕ ꯀꯝꯄꯥꯎꯟꯁꯤꯡ ꯄꯨꯊꯣꯛꯍꯜꯂꯤ ꯁꯣꯔꯠ ꯆꯦꯟ ꯐꯦꯇꯤ ꯑꯦꯁꯤड्ꯁꯤꯡꯁꯤꯅ ꯊꯤꯔꯤꯟꯒꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯟ ꯔꯤꯖꯟꯒꯤ pH ꯑꯁꯦ ꯍꯟꯊꯍꯜꯂꯒ ꯑꯦꯁꯤꯗꯤꯛ ꯑꯣꯏꯍꯜꯂꯦ ꯑꯦꯁꯤꯗꯤꯛ ꯑꯣꯏꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏ ꯇꯥꯔꯗꯤ ꯅꯝꯕꯔ ꯋꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯇ ꯌꯥꯎꯔꯛꯄ ꯃꯤꯅꯔꯦꯜꯁꯤꯡ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯀꯦꯜꯁꯤꯌꯝꯒꯨꯝꯕ ꯑꯥꯏꯔꯟꯒꯨꯝꯕꯁꯦ ꯑꯦꯁꯤꯗꯤꯛ pH-ꯇꯨꯗ ꯍꯥꯏꯗ꯭ꯔꯣꯂꯥꯏꯁ ꯇꯧꯔꯒ ꯔꯤꯂꯤꯁ ꯇꯧꯔꯒ ꯊꯤꯕꯣꯡ ꯊꯤꯔꯤꯟꯁꯤꯅ ꯑꯦꯕꯖꯣꯔꯕ ꯇꯧꯕ ꯍꯦꯟꯅ ꯉꯝꯍꯟꯕꯗꯣ ꯑꯗꯨꯃ ꯉꯝꯍꯜꯂꯦ ꯁꯣ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛ ꯆꯤꯟꯖꯥꯛꯇ ꯌꯥꯎꯕꯒꯤ ꯀꯥꯟꯅꯕꯒꯤ ꯅꯝꯕꯔ ꯋꯥꯟꯗ ꯃꯤꯅꯔꯦꯜ ꯑꯦꯕꯖꯣꯔꯞꯁꯟ ꯍꯦꯜꯍꯟꯕ ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠꯇ ꯁꯤꯒꯤ ꯑꯦꯁꯤꯗꯤꯛ pH ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁꯤꯡ ꯑꯗꯨꯗꯤ ꯑꯦꯁꯤꯗꯤꯛ pHꯁꯦ ꯍꯤꯡꯕ ꯉꯝꯃꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯅꯥꯍꯟꯕ ꯃꯍꯤꯛ ꯑꯩꯈꯣꯏꯒꯤ ꯒꯠꯇ ꯌꯥꯎꯕꯁꯤꯡꯁꯦ ꯁꯤꯗꯤ ꯑꯦꯁꯤꯗꯤꯛ pHꯁꯤꯗ ꯍꯤꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯁꯤꯗꯤꯛ pHꯁꯤda ꯄꯦꯊꯣꯖꯦꯅꯤꯛ ꯑꯣꯏꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯅꯥꯍꯟꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯑꯗꯨ ꯁꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯕꯦꯛꯇꯦꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝꯗꯨꯗ ꯐꯖꯅ ꯍꯤꯡꯕ ꯉꯝꯍꯜꯂꯦ ꯑꯗꯒꯤ ꯃꯈꯥ ꯇꯥꯅ ꯉꯁꯥꯏꯒꯤ ꯒꯠ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯤꯅ ꯕꯦꯛꯇꯦꯔꯤयोꯁꯤꯟ ꯍꯥꯏꯕ ꯀꯦꯃꯤꯀꯦꯜ ꯑꯃ ꯄꯨꯊꯣꯛꯑꯦ ꯃꯁꯤꯅ ꯁꯨꯄꯔ ꯑꯣꯛꯁꯥꯏड ꯔꯦꯗꯤꯀꯦꯜ ꯀꯌꯥ ꯁ꯭ꯀꯥꯚꯦꯟꯁ ꯇꯧꯋꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯊꯤꯔꯤꯟꯒꯤ ꯕꯦꯔꯤꯌꯔ ꯐꯪꯁꯟꯁꯦ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯒꯠꯍꯜꯂꯦ ꯁꯣ ꯉꯁꯥꯏꯁꯨ ꯄꯟꯖꯈꯤꯕ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕꯅ ꯕ꯭ꯔꯦꯟꯒꯤ ꯃꯊꯧꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯡꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟꯅꯆꯤꯡꯕ ꯍꯟꯊꯕꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁꯤꯡ ꯑꯁꯤꯅ ꯊꯤꯕꯣꯡ ꯊꯤꯔꯤꯟꯗ ꯅꯥꯕ ꯂꯩꯅꯥꯁꯤꯡ ꯈꯣꯡ ꯍꯥꯝꯗꯕ ꯏꯔꯤꯇꯦꯕꯜ ꯕꯥꯋꯦꯜ ꯁꯤꯟꯗ꯭ꯔꯣꯝ ꯑꯗꯒꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯆꯥꯔꯒ ꯈꯣꯡ ꯍꯥꯝꯗꯕꯅꯆꯤꯡꯕ ꯅꯥꯍꯟꯗꯕ ꯑꯃꯁꯨꯡ ꯅꯥꯔꯨꯔꯒ ꯐꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ ꯑꯁꯤꯗ ꯅꯠꯇꯅ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯅ ꯏꯗ ꯌꯥꯎꯕ ꯀꯣꯂꯦꯁꯇꯦꯔꯣꯜꯒꯤ ꯆꯥꯡ ꯍꯟꯊꯕ ꯑꯣꯕꯦꯁꯤꯇꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯍꯟꯊꯍꯟꯕ ꯑꯦꯇꯦꯟꯁꯟ ꯗꯤꯐꯤꯁꯤꯠ ꯍꯥꯏꯄꯔ ꯑꯦꯛꯇꯤꯚꯤꯇꯤ ꯗꯤꯁꯑꯣꯔꯗꯔ ADHDꯅꯆꯤꯡꯕꯁꯤꯡꯗꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯀꯤ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯀꯤ ꯀꯥꯟꯅꯕꯁꯤꯡꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯕꯤꯔꯦ ꯑꯣꯖꯥ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯤ ꯀꯗꯥꯏꯗ ꯐꯪꯉꯤ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯦ ꯐꯔꯃꯦꯟꯇꯦꯠ ꯐꯨꯗꯁꯤꯡ ꯑꯁꯦ ꯗꯦ ꯑꯥꯔ ꯑ ꯒꯨꯗ ꯁꯣꯔꯁ ꯑꯣꯐ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁꯗ ꯆꯤꯡꯗꯣꯏꯁꯦ ꯁꯪꯒꯣꯝ ꯑꯐꯝꯕ ꯑꯗꯒꯤ ꯕꯇꯔ ꯃꯤꯜꯛꯀꯨꯝꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯐꯔꯃꯦꯟꯇꯦꯠ ꯐꯨꯗꯇ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔ ꯉꯥꯔꯤ ꯀꯩꯀꯩ ꯂꯩꯔꯤ ꯕꯠ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯃꯣꯏꯗꯁꯨ ꯒꯨꯗ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛ ꯁꯣꯔꯁꯄꯨꯗꯤ ꯕꯦꯛꯇꯦꯔꯤꯌꯥꯕꯨꯗꯤ ꯌꯥꯎꯋꯦ ꯕꯠ ꯁ꯭ꯇꯤꯜ ꯔꯤꯁꯔꯆꯁꯦ ꯑꯗꯨꯍꯥꯛꯅ ꯌꯥꯝꯅ ꯗꯤꯄꯔ ꯑꯣꯏꯅ ꯇꯧꯕ ꯑꯣꯏꯗ꯭ꯔꯤꯕ ꯑꯗꯨꯅ ꯌꯥꯝꯅ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠꯅꯤ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯁꯤꯅꯥꯔꯤꯑꯣꯗ ꯍꯥꯏ ꯇꯥꯔꯗꯤ ꯑꯦꯅꯤ ꯐꯔꯃꯦꯟꯇꯦꯠ ꯐꯨꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯪꯒꯣꯝ ꯑꯐꯝꯕꯒꯨꯝꯕꯁꯨ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯗꯩ ꯀꯤꯝꯆꯤ ꯑꯣꯏꯔꯣ ꯁꯥꯋꯔꯗꯣ ꯕ꯭ꯔꯦꯗ ꯑꯣꯏꯔో ꯀꯦꯝꯕꯨꯆꯥ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯀꯤ ꯑꯐꯕ ꯁꯣꯔꯁꯅꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯟꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔ ꯑꯩꯈꯣꯏꯅ ꯆꯥꯔꯤꯀꯣ ꯁꯣꯌꯥꯕꯤꯟ ꯐꯔꯃꯦꯟꯇꯦꯠ ꯁꯣꯌꯥꯕꯤꯟꯅꯦ ꯖꯄꯥꯅꯤꯁꯁꯤꯡꯅꯁꯨ
nato chari azu soya fermented soya bean ne khenari ba habamna khoidi hawai jar ferment taw matam da starter hapte ba that means bacteria hapte ba hawai jar do lo laga yomsal laga thamaga ferment to hole hedi bacteria dubudi masana dudagi growth or kadoine the starter hapte ba do nato dadi specific oina bacteria makhalama bacillus subtilis hapaga ferment tawe agar nato gi budi khoina research ta literature report me am leizare hedi good probiotic source oibagi aduga akhoigi oina di khara thijan baje kitang wali ko aruga akhoigi ngari akhoigi fermented fish se sidazu hedi certain probiotic source of bacteria me ama lactic acid bacteria or lactobacillus haraga ju khangna ba arigi bacillus yeast strain asiguma me am so phangi habagi report me am so lai ado sida natana laina na hanba mahik khara masu yaurambagi report su lai tabudi nate ado overall ina adu do charaga heta laina nare habju nate aduna hoi good candidate pudi oi doine but thijan humjan bagi mathau diam tari aduga si tang natana drink me am ju thoi ko hedi akoina kaino departmental store da yakult kaina ga leiba me am do moisu probiotic drink atane adagi capsule me am masu leiri ko probiotic capsule so adu me am ju dum good probiotic source nai zabata haidi probiotics ita sena gadi ko ying sai gi food supplement oina su season daba aduga keno oni su sina doina traba maze hoi akoina probiotic ase akoina food supplement oina sizinaraga haidi guli do charu draga ju probiotic yaw chinjak tu cha ta di phadoine ana laina tina na danaba aduga naraga su adagi ngakthok na bad maina use tawdin aduga makha tarak pada ko gi prebiotic yaw chinjak sing dioja madi karam ba oibi hai so mamang do su panjagre ko fermentable dietary fiber yawba chinjak sing ase prebiotic ki good source oi doine hedi fiber oi ta su kaigumba bacteria sing duna ferment to bangam data di prebiotic ki good source oi deba haiba si whole grain uhai wahai na chingba sing de yawe kudam oina haibada oats kumba barley chanan haijaba tare ko sida beta glucan yawi adagi uhai wahai sing berries hedi strawberry blueberry mayam lay sidana pectin haiba prebiotic ase yawe adagi Jerusalem artichokes tana inulin oligofructose adagi laphoi amasung hawai makhal sing legumes haijaba tare ko moidana resistant starch na chingba prebiotic makhal sing ase phangi aduga za khoigi probiotic amasung prebiotic animak yaw chinjak ti leibra hoi lay probiotic amasung prebiotic animak yawba chinjak sing ase akoina synbiotics haraga ju khangnei ba moije usually supplement oina siznai naturally budi pangna yaude so naturally haraga tata di oats se prebiotic ki source afaba amne so oats to khoina sangom afamba probiotic source ga chamina ta di adu do synbiotics kaudoine ba smai tawduna supplement me amama budi market ta lei hedi kaino bifidobacterium ga fructooligosaccharides ka punba adagi lactobacillus ka inulin ga punba smai taw me am di lei loisalakpada akhoi aroi boina kari thambiningi loisalakpada haijaning base hakchang phana leibada gi Thibong Thirin ase phana thambasigi choba Thoudang leiri ana Thibong Thirin je phana thamnabagi damakta probiotic amasung prebiotic yawba chinjak sing ase nomagi chaba chinjak ta yariba makhai yahon biu habese Mioibagi Thibong Thirin Fana Thambada Probiotic Amasung Prebiotic ki Thoudang haiba hiram sida Department of Biochemistry Manipur University da guest faculty ona thopuri ba Dr. Shamjetshabam Babeeta Chanu ga aikhogi mihud Raichanda Chingtham go nodunu wari saba tahanjakhiba ga loinana ngasige science magazine lanthokchaba matang asda loizari mathang leipau ko numit pungpham asimakta da amuk phangbigani science magazine